अहानपदा मरोइब पाउ चाही खरा असिदा वारी सानादुना लालहौलुप सिंगी वारोइशिन पुरुक्ननब होनरी हाइना चीफ मिनिस्टर एन बिरेना फोंदोक्रे मणिपुर लेजिस्लेटिव असेंबली नंगासी अपुनबा लुपा करोड़ लिसिंग अहुंगा चात्रेड हुमफुरोंग की सेंफम पास तौक्रे चीफ मिनिस्टर ना इम्फाल याउना मफम अहुमदा पांगथोकदबा दुरान कप की ट्रॉफी सिंगे माइखुम हांगदोक्रे अफस्फाना मणिपुर दा लालहौबगी इरांग निमथा हनबा ngamloi हाइना MHRC की एक्टिंग चेयरपर्सन खाइदेम मनीना खाइख्रे अमदी हौखिबा पुंग कुनमरीदा मणिपुर की ओइना कोविड-19 के अनोबा केस मणिपुर तरेट थिंगनख्रे असिबा अनि यावख्रे पोनी टीवी ने संदोक चबा नुमिदागी पाव मिनेंग ताब्रिबसिंगबो विद्यासना तराम नोकचरी पाव संदोकना पिजरी चाही अहुम मरी की मनुंगदा लमदम मसिदा लालहुलुप सिंगे वारोइशिन पुरक्ननबा लेंगाकना लेपलैतना होनरी हाइना चीफ मिनिस्टर एन बिरेना फोंदोक्रे महांगना वाफम मसी ngasi अहानबा मणिपुर राइफल्स की बैंके होल्दा लिबरेशन टाइगर्स ऑफ ट्राइबल्स LTT की चेयरमैन अमदे डेप्यूटी चेयरमैन याउना पुन्ना मियोई तरानी थोइना खुटलाई थादोक्तुना लेंगाकता चंगजरखिबा सिंगबो तरामना ओकपगी पांगथोखिबा थौरमदा फोंदोखिबनी लेंगाक के होम डिपार्टमेंट न सिंधुना पांगथोखिबा थौरम अदुदा लेंगाक के मिनिस्टर MLA सिंह चीफ सेक्रेटरी अमदी स्टेट असिगे DGP याउना तोंगान तोंगान बा मरु ओइबा मियोई सिंगसु सरुक याखे चीफ मिनिस्टर ना तमथीबा क्राइम दा चेनद्रिबा खुटलाई थादोक्तुना लेंगाकता चंगलकपा सिंगदी FIR फाउ पालोय लोइनना खुटलाई थादोक्तुना चंगजरकलबा मियोई सिंगदा सरेंडर कम रिहेबिलिटेशन स्कीम गे मतुंग इन्ना फंगफम थोकपसिंग चपचाना फंगहनगनी हाइखे लाकदौरिबा चाही अहुम मरी असिगी मनुंगदा वारी सानादुना खुनाय असिदगी लालहौबगी इरांग मुथलगनी मालेमगी चौखट खोंगजेलदा अपुनबा इंडिया की सकलोन सागतुना सरुक याननबा अखोई खुदिंगमकना लौफम थोकपा थौदांग लौसी हाइना फोंदोके LTT की चेयरमैन डेप्यूटी चेयरमैन अमदी आर्मी चीफ यावबा पुन्ना काडर तरानिथोई अदुना M16 राइफल अमा AK-56 राइफल अनि .22 की राइफल अमा डबल बैरल अमा कार्बाइन अमा 9mm पिस्टल अनि लेथर्ड गन अमा अमदे चाइनीज हैंड ग्रेनेड अमा खुसिना रखे नरेंद्र मोदी जी की लेखनाथ को मागे शासन को हाजे बिरकादा मतम पे कोई पुलाई बायदना जंगल दा निगो थुंदबगी पेंदबगी लेनबोला सुमसी गवर्नमेंट दा संगतना यमदा हलकना लापी बाईगी इनॉप्शन the government will never have even filed a short FIR against them and a single suit will not be taken place. That was the commitment given by the Honorable Union Home Minister Amit Shahji. And we are committed to this and we are committed to bring peace in the state. Aduna, Madugi, policy to the government of the Thagi, who could stipend, making bank accounts under the amount for the world. इसलिए ना मैं आपको ना मणिपुर सरकार ना पाइटर लिखा होम कमिंग सेरेमनी से ये कुरुंग सावरो भी लगा विश्व ने कोई मत कोई नहीं बिना ना कौन अब इसलिए तो मतलब बामी हो गए तना ही मणिपुर सरकार की माइकिंग लगी हमारे ये सारी माइकिंग लगी मीडिया की से ना सिंह खुदा का मुकान नहीं आप तो चली पूरा वक्त कोई यात्रा मिलने से जाए हैं मणिपुर लेजिस्लेटिव असेंबली नंगासी लिसिंग अनि कुनिथोय कुलहुमदोय ग्रांट्स के डिमांड तरेट के चावरकना लुपा करोड़ लिसिंग अहुम चात्रेड हुमफु पास तौख्रे ग्रांट सिंग अदुदी लेजिस्लेचर की लुपा करोड़ चनीगा तरानिपान लाख तरामरी लिसिंग कुलहुमदोय काउंसिल ऑफ मिनिस्टर्स की लुपा करोड़ तरामंगा लाख हुमफु निपान लिसिंग निफुतरुक सेक्रेटरीट की लुपा करोड़ चामगा हुमफु तरा लाख लिसिंग लाख हुमफुनिथोय लिसिंग निफुमंगा महुत के लुपा करोड़ चात्रेट का हुमफुतरागा तरेट लाख यांखै तरुक लिसिंग यांखै हुमदोय
टेक्सटाइल कॉमर्स एंड इंडस्ट्रीज के लुपा करोड़ चनीगा तरामाथोई लाख अमा लिसिंग तरा पब्लिक हेल्थ इंजीनियरिंग के लुपा करोड़ लिसिंग अनिगा चहुंगा कुंट्रा निपान लाख कुन लिसिंग तरुक अमदी इलेक्शन के लुपा करोड़ कुनिपान लाख निफुतरेट लिसिंग मरिफु मापन्नी हाउस की लीडर एंड बिरेना थागलखिबदा ग्रांट सिंह असिगी डिमांड सिंह खनपदा ऑपोजिशन एमएलए के मेगा चंद्रा अमदी टीएच लोकेश्वरना कट मोशन थांगलखे अमदी एमएलए एस निशिकांत रामुइवा के एच जॉय किशन अमदी एम रामेश्वरना ऑब्जर्वेशन पीके हाउस ना द मणिपुर एप्रोप्रिएशन नंबर 3 बिल लिसिंग अनि कुनिथोय अमदी मणिपुर एप्रोप्रिएशन नंबर 5 बिल लिसिंग अनि कुनिथोय सु पास तौखे हाउस ना मेंबर तरेत लेगदबा कमिटी ऑन पब्लिक अकाउंट्स कमिटी ऑन एस्टिमेट अमदी कमिटी ऑन पब्लिक अंडरटेकिंग्स के फाइनेंशियल कमिटी अहुम सेमबदसो अयाबा पेखे Relief and Disaster Management Minister Awangbo Nyumaina Geological Survey of India GSI na Research and Development ki thabak amade Regional Landslide Early Warning System LEWS thamnanaba thabak su haure haina Assembly da phongdokre MLA O Surjakumar na hanglakhiba wahang amagi paukhum piraduna paikhalakadawriba thabak asi ing kumja lisingani kunmanga dagi mathau tawba haugani haike MLA Chinlung Thangi wahang amagi paukham piraduna Forest Minister TS Bishwajit na Manipur da Reserve Forest Kuntra Taret amadi Protected Forest Kulhumdoi square kilometers yankhai nithoi dasmik nipan mari pak chauba Cheklafai gi mafam ase Manipur da Indian Forest Act lising amaga chamapan kuntaret chatnadringai da Manipur State Darbar na ing kumja lising amaga chamapan ni fumanga da Reserve Forest ni haina lauthok lambani haina phongdokhe lising ani tara taretagi lising ani kunithoi fawda Manipur da non Manipuri kun sikibagi report lay haina hairaduna house ki leader and berena mapandegi lakpa mioi singi mathakta chathaba mihat mipun laksinanaba lengakna matik chaba thabak thoram kaya paikhat le haike MLA KS Joy Kishan na calling attention ki motion ama lau pantha asida ising leitabagi awaba ama laumi singna mayoknari basing asigi matangda lengak ki khudaki oiba kari thabak thoram laukhatpa lege haina hangba wahang amada Agriculture Minister TS Bishwajit na Chief Minister N Biren gi meeting makhada line department sing yauba district level committee na hiramasi gi matangda yengsinaba semle haina phongdokhe Manipur के Chief Minister N Biren na ngasi chamaga kuntra mathoi suba Duran Cup ke trophy Singh Durand Cup President's Cup amade Shimla Trophy maikum hangdokre tournament asi Kolkata Guwahati amade Imphal da lakliba August 13 September 19 fawba team kunna saruk yaduna sanagadabani konung mamangda leiba City Convention Center da pangthokiba trophy sing maikum hangdokpagi thoram aduda Youth Affairs and Sports ke Minister Govindas Konthauzam Chief of Staff Eastern Command amade Duran Organizing Committee ke Chairman Lieutenant General KK Rapswal General Officer Commanding in Chief Headquarter 101 Area Eastern Command Lieutenant General Tumul Burma Major General IGR South Rajan Sarawat Manipur ke Chief Secretary Rajesh Kumar Lengaki amadi Army ki maru oiba official singsu saruk yakhe Thauramadu da Chief Minister N Biren nahai yamna historic oiragadaba ahanba oina Manipur da Asia gi khwaidagi liraba amadi malem gi oina ahum suba khwaidagi liraba football tournament asi pangthoklakani khanbada aduki matik nungaiba fawi ngasi gi mikup asida adungai mahakna service tawringai da Duran Cup ke winner oikibagi harauba mikup adu nahon naningsing hali haike pangthokadawriba Duran Cup asi da sanababu nungsibiba khudingmakna saruk yabiu haina appeal tauke It is indeed a matter of great pride and a privilege for me to be present here for this monumental event of unveiling ceremony of trophies for the 131st
edition of the Durand Cup 2022. At our outset, I wish to thank the Indian Army and specifically Lieutenant General R.P. Kalita, Army Commander Lieutenant General K.K. Raswal, Civil Staff and the GOC Red Shield Division for bringing this iconic tournament to our football passionate state of Manipur. I am very proud of it, and for me it is the happiest day to be with you here because I did participate in this very particular tournament in 1981, and I to give privilege, to give advantage to expose our Manipuris, sports person as well as the Manipur state. My best wishes to the participating team, which will be enthralling us with outstanding football. Thank you. Thauram Mari Lenina Lieutenant General KK Rapswalna Haikibada Durand Cup Asi Lisinga Chanipan Marifu Nipanda Ihan Hanba Oina Sanaba Horake Durand Cup Asi Services Kaktana Sanarami Adubu Matamgi Matung Ina Civilian Club Singsu Yausinduna Hena Mapung Faba Tournament Ama Oiraki Haina Fondoke. I, on behalf of Lieutenant General Rana Pratap Kalita, UISM, AVSM, SM, VSM, General Officer Commanding in Chief, Eastern Command, and my complete team, the organizing committee of conducting the 131st edition of Durand, thank the Honorable Chief Minister for having spared time to be here with us on this very historic occasion. Historic because this is for the first time that not only the matches will be held here, the trophies have been brought to Manipur. We decided during last year we need to promote Durand. As you're all aware, this is the oldest football tournament in Asia. But somewhere in between, the interest, especially in Delhi and all that, was not so much for football, and other sports took center stage. Therefore, we decided that it's time for us to move to an area where it's got a lot of love for football. Not only the trophies are here, we will also have one pool playing here, at least 10 matches will be conducted in Manipur. So we are grateful to you, sir, and your entire team for making this happen. So I came here in about 12th, 13th May. I met the Honorable Sports Minister and the Chief Minister, and I can tell you the kind of response that we got. I said, yes, Manipur is in. We'll see Assam and other places later. So this is how we met, and we had a team who has been continuously following, and I can say I'm really very happy. Armed Forces Special Powers Act Lising Amagachamapan Yankay Nipan na lalhaubasing namthabang amloy political settlement chathagadabani haina tatana fongdok na rapagaloy na Manipur dasu hinsa yaudana lalhaubaki issue loisinana ba kari thabak paikhatli haiba chahi asigi August nipan faubada khanghalan na ba ngasi Manipur Human Rights Commission MHRC na Manipur lengakta khanghankre MHRC na ngasi lokhat Kiba Sumoto case amada Chief Secretary Director General of Police amadi Special Secretary Home na respondent oina paukhum pirak na pa khanghan kibani Hiramasiga Mari Lenana ngasi MHRC gi office da pangthokiba paugi mifamda commission asigi acting chairperson Khaidem Manina Hai Afasfana Manipur dasu lalhobasing nemtha hanba ngamgani haibasidi oithokpa wagadaba tangkak amada lei Masigi matangda United Nations amade Supreme Court na wafam kaya fongdokiba lairabani lalhobagi issue asidi nongmaina namthaba ngamloi state asigi tongan ba mafam singda thamliba disturbed area sing state na lokthokna ba amadi afaspa asi repeal tawnana ba center da taksin gadabani haike MHRC na laingakta khanghan kibada yauba wafam sing paladuna Manina Hai Manipur da lairiba lalhobagi issue asi loisinanaba laingakna hotnabaga loinana Peace and Reconciliation Commission semgadabani Reconciliation Commission aduda lalhoba sing fauba yauna stakeholders sing nupi sing civil society sing yahongadabani laingakna tanaraga lairiba issue sing loisinanaba matangda khanagadabani haike Armed Forces Special Powers Act as the Mapumon Lere, Machilangan Garadi, Section 3 gi, the sub area state, the Manipur government, the government repeal Zaunaba, Taxilu, MHRC, Manipur Commissioner Somatomo local number Lere, Amgi, Akaiba, Atoiba, Miyamda, terrorism na, insurgency na, Miyamgi right inhibit Toba, Miyamgi right Matpatarabadi, Madugumagi. Ek adugi semdok semjin tongnana ba review toreraga state government da state human rights commission na recommendation ama piba chumi human rights ngakna ba act of terrorism na
act of insurgency na maduna maram oidana people ki rights inje inhibit tawrabadi people ki rights mangalabadi madu tawdana ba karita safeguard tawgadage haibase insurgency ki problem se review tawrerga sarkar da ti suman torga solve to haidana piba ngami. Science and Technology ki Commissioner Oibani Haiba MI School Kauba IS Officer Ama Manipur Human Rights Commission MHRC da Secretary Oina Lengakna posting Pirakraba Tha Ani Fadoraba Faubuda join Taubafau Laktre Aduna missing report Ama Piragani Haina Manipur Human Rights Commission MHRC ki acting chairperson Khaidem Manina Fondokre Angak pamawangda posting pikraba fauda join taudana lairiba IS officer adugi matangda ngasi MHRC gi acting chairperson Khaidem Manina haikibada commission asigi hangduna lairiba secretary fam asi mensinanaba lengakna lisingani kunmathoigi November thada IS ama tharakhe madu chahi asigi me thada amuk transfer taukre aduga MI School IS asi secretary oina lengakna order thoklaga nongmata fawba lakladre aduna masak fawba khangdre masi kuiraklabadi commission da posting thakraga mage imung manung natraga lengakna kadaida chatkrabage hanglaklabadi commission da awaba oigadawri aduna missing report piragani lengakna su miyoi asi mangkrabara natraga lotuna laikrabara haibadu puthokpiyo haike November thadagi 21 ke November dagi IS officer ama secretary pire me kontra ma to is ma transfer to hore MI School Kauba IS Human Rights Commission ki secretary ha masi bobo ma lagte hai ma se kala sakar ke kare to hore haiba missing report ama to gi tangai phatabule re natraga di ayang commission da taina rakani nange da tha kharaga mayun da sulagte officer sulagte ne kariyum hairaga di ko police na FIR man khalaga missing report adu tawchu tangai phadana lakane paugi maraktana ten brigama UGC na approve Tauraba Sivalik Institute of Paramedical Technology Chandigarh CPET amadi Saraswati Group of College da Nursing Paramedical Pharmacy Physiotherapy na chingba tambiningba singna admission tawiba yaragani offer tawzariba courses sing adudi nursing da paramedical da pharmacy da amadi physiotherapy da courses sing asi tambiningba singna installment basis da fee thiba yabagi khudong chabasu pizari loinana nupa amasung nupi gi separate hostel facility su laigani amadi tamba loiraba matung 100% job placement su pizagani akaknaba set ni last date of admission na July 31st ni akopa marol gi damak ekhoi gi mobile number 9915337280 amadi 9501189248 ta call tawiro break ki matungda makhata ba pau bizari Indo Naga ke peace talks ke waroshin ama purakpada thinta halliba asi Rashtriya Swayam Sevak Sangh RSS amade makhoige hindut wage manifesto ga Naga ke tonganba firal amade constitution ke wafam ga tayon nabana ni haina NSCN IM na haikre loop asigi warol amada Naga ke tonganba Firal amadi tonganba constitution lehenba haiba wafam asi Prime Minister gi mamangda lising ani tara mangada center ga framework agreement khutyeng pinabada yaukraba yanakraba wafam amani adubu RSS na matau karamna leibak amada firal ani constitution ani leigedawri bano haiba wafam lakpadagi Indo Naga gi waroisin purakpada thinda hanbani haina NSCN IM na fongdokre Loktak Development Authority LDA na Loktak ke Fumathakta Leizariba
ngami amadi homestay sing numit 15 gi manungda lokthok u haina tha asigi tang 19 da thorakiba notice adu July 13 faubada handoktrabade tourist sangba thingba yauna akanba khongjang changsilagani haina Loktak Floating Homestay Association amadi da apunba Loktak ngami sinmi Cooperative Society Limited ki maikaidage phongdorakle Manipur Press Club ta pangthokiba paugi mifam amada Loktak Floating Homestay Association ke General Secretary Ranjan Ningthauzam na hai lisingani taranipan Jun thagi Jun dagi homestay sing hangtokpa haurakhrabani masidagi thabak Fanglamdaba mioi kaya senthok lambi leirakhi amade Loktakta lamkoiba kaya lakpa horakhe asigumba tanja asida Loktak ke fomda saidang leba mioi sing amade sang sing asibo Loktak lu nanbagi mingda takthoknanaba hairakpa asi yamna laibak thibani LDA ge chairman su thanga dage Ashni Kumar kauba mioi amana oiribani aduna ngami singi awaba asi ubiraga thabak paikhatpiyu haike rule and regulation mayam ama siam matung da khoi submit tawjare tawrbu matung seisda akhoi date 8 tha tare seisda amuk meeting ama LD department ama di akhoi gi morangi honorable MLA akhoi tamo santi ga loina na akhoi DC da meeting ama phamjai sakana PB niyom da khoi ngana chachage sakana haiba khuding ma da khoi loi tawjage tawboda bo akhoi drawing do PB ra matung seisda akhoi na pam sakagi pamjai pambiri ba mawong da khoi semdok jarga sajage na khangkhangok da na akhoi date 18 gi sida Lady homestay singse akang na deadline fitin baki marong da lokthok kadami haiba order ma thopire akoi na ngasi tawjari basidi akoi Loktak kanana ba amadi Loktak seisida akoi gi Manipur gi summit lon amadi akoi gi thaba ingkhang phangaudraba naha sing homestay si 2018 gi June dagi akoi local MLA galloina na akoi inaugurate pep sangai express da paper da su yawji gi bani akoi inaugurate tar matung da akoi homestay se salaiba hujarapani akoi na tawjari basi koi thaba phanghodraba singi amadi mayamgi phanaba tawjamni Loktak mahanamra chidi sakagi apamba niyom sing akoi haiba khuding injagani amadi ngana chachagani adu date 30 phaki mangda handoktaragadi akoi su hingnana bagi pandamda changjara mara kada akanba khonjanga kaya ama koi makhata na changsinjani haiba khomje thamjaraga ingasi shalba sinjani Paugi mifamatuda da apunba Loktak ngami sinmi Cooperative Society Limited ke secretary Ningthauzam Raghuna hai Loktak ka sagon aduna hingjariba mioi singna karigumba ama torakpa matamda Loktak Protection Act lisingani tarukna yade haiduna awaba ohelle Loktak ki fumda lairiba sing sangsariba mioi singna Loktak motsin naba amade manghananaba thabak tawba leite Laigakna rules and regulation amagi makhada layu hairabasu laige adubu laiba yaroi haibadudi ngami singbu hanthana yengbani haike Sikumba lok sarkagi order asi lakliba July gi tang kutra asi phaugi manungda asikumba order asi handopiu nataba taragadi aikoina makhan makha kayagi khongjang changchin gani amadi Loktak ki akoibada lairiba ngami simmi apunba khomdin jaraga Manipur gi achouba iho ama sagalagani haina aikoina miyangi mapamda kanghanjari ngami sing asibu nehatpi bagi sak mawong ama ulli Loktak ki phibam kannanaba Loktak ki ngami singi presentung gi phibam phaganana bagi wakhalon adu sarkar gi maikedi khanbi bagi mohorta lairba praja singbu tohatpi bagi mawong asi aikoi lairba praja singi maikedi yam kanna yaningtaba khongdokchari Education bu free zone oihalu tungi yumbirel semnanaba iramdambu kannanaba oja singbu pukning laitana lairik takpa ngamhalu makhal amatagi senkhai Thumkhai Taubiganu haiba wafamda yumfam oiraga ngasi Bishnupur district ke Moirang Multipurpose Higher Secondary School da school asige teaching and non-teaching staff singna wakat mifam ama famkre mifam aduda yaukhiba oja aman haikibda angang sing lairik taknanaba angang fananaba romda mideng thamba laingakna pung 10 dagi lairik Tambadu pung nipandagi haurak pasida hana chatnaramba mawongdagi honglakpagi awaba kaya mayok na ringay asida education ka mari suklay lainadaba atopa wafamgi senkhai thumkhai kaya amalak pasida
mahiroi-singda tahanbasu nungaitaba makhoida mami tagadaba aduna leiriba students organization amadi CSO singna punna changsiduna education bu free zone oinanaba hotna haningbage apamba phungdorakli summer vacation da ko start education ni training to budo adai da main focus kana da piu hada angang sing piu na ko di am phajana kanna training je to bi ro ka hai tare adai gi education end of the education de kari no hai the character of the student ne ba ada ko isa sina ai isa na feel to ja bon angang sing si da ko ni mirot oina lei ba senga sai gi ko si u ra kan angang sing ko ma to tam ka do ni ko image ma to tam ka do ni do class lai ngai senga sai gi sen khai tung gai gi la angang sing jenga to min to class to min to mele ko meeting am lai kai cha ko am guilty feel to ja ba hai tare angang sing du mamang da adai gi akoi ma to dai angang sing du na su ko yam tuin tuin na mayam na su yam popular oi ba language ni phau tu ma ru kai tong na ri se angang sing na su ko da ta ja phau tu ma phau ro ro ka hai gum ba asi gum ba se yam nungai ja da ba hai tare aduna angang sing je phajana concentrate akoi gi sarkai gi me kai dai su akoi se school se kano to concentrate to ro na hana system amu oi gram ni school ho se pung tara dai ho se haji pung ni pan dai ho re school se ta concentrate pi oi na pung ga se oja me am se hana system da dum chana re habit oi dai gi don pung ni pan dai ho se awa bam loi oi ba ko da so dai gi angang api ko chen bo oja nu pi sing sin da amu hena awa ba oi ba asigi mathak sida mu matam khara phang wa angang sing da concentrate pi ga dra hai daga som da gi side da gi amu atopan nakan da gi school ga mari chulai leina da ban nakol lom da tension to bo se sina ko je kano da education line da focus pi bangam da ba hai tare Kaibul Lamzawa National Heritage Park sanaba yanakhraga atopa mafamda sanaba tharang tawbabu yaningdaba utuna miyamgi pendabagi khongchat ama kholau kaya ga loinana chatkre khongchat aduda saruk yakhibi en renubalana matam sangna wafam asigi matangda hairasu laurasu kana amatana tadaba kendra asigi MLA nasu karisu haidaba Chief Minister en Biren nasu wafam amafau haidabada Nungaitaba Fongdokpaga loinana meeting kayada Kaibulda Sangaigi Heritage Park Sani haina laukiba sing adu Kendra sigi MLA ga tanaraga athuba matamda thabak oina onthoktuna Kaibulgi miyamna pamliba asi thunghananaba lengakta wakalakli aikoina yau kaya khongjang kaya changjel lekhoi Heritage Park se Kaibul Lamjau ga sabiu Kaibul Lamjau gi praja singji awa kudong thiba kudong chadaba punchi mahing je kitang ju arju Heritage Park se saraga aikoi gi punchi mahing da kitang semilon phagak kadra haina aikoi praja singna Heritage Park sagne na siem lauk ki buda aikoi na harau na ngai guna laijabani adubu siem na madu gi tayona na praja singi ihun khangbi dana atopa mafam da pukhi badagi aikoi praja singje tumba chaba laibam khangdana tungi charon churon da kari oheuga da ge haibu wakhal lon da yamna nuai tabaga loina na aikoi na khongjang kaya ngasi bak changjin jarakpani siemgi mafam da tabi na bagi damakta aikoi rally asi chachabani aduga masi bak yo tabi daba yengbi rakta batardi aikoi Manipur da lairiba CEO sing ga loina na khusam naraga akan ba khongjang kaya makha ta na changjil lakhini haibise aina media gi thong da thamjari Segmai Kendrugi Manung Chanba Tyrant Pokpigi Lau Uriba Kunja Kuzing Makta Uria KG Manga Romda Oirasu Matam Chana Fanghan Bahona Biu Haina Tyrant Pokpi Village Development Committee Ge Makaidage Fongdorakli Ngasi Manipur Press Club Ta Pangthokiba Paugi Mifam Amada Tyrant Pokpi Village Development Committee Ge Member Ningthauzam Nandana Hai Tyrant Pokpi Khunda Yenthoknanaba Uria Bekhara Mioi Anina Chinglakhi Madu Makhoina Committee Ama Semlaga Numidang Makhoiga Nagnaba Mioi Kharada Yenthokre Khangna Chanaba Thidana Uria Har Pihan Ninge Maramaduna Mari Lainaba Singna Meeting Changbiraga Laumi Khudingmakta Manana Fanghananaba Honabiu Lau Ugadaba Matamda Har Fangdabana Khul Asigi Laumi Kharadi Awaba Oire Haiki Manungda moi dokidana kasina tumina nungdangdi edokigre adubu moida koina angbo matamda moi committee group amani hairaga moi ni yengi aduja koi committee haibadu koi khanjedre aduna yaragati sigite moi leba koi gi lomilu kumbaida mayam sinam yengi biraga adai marakta paitiki nuaita baharaga na koi gi si mamangda koi hapsegi bidudi har phangan biu kenu to biu haibani adu moina rasini damu kudong jaga lauraga
हाइबसिदी मयामगी मणिपुर पुंबगिनी यारगनी मणिपुर पुंबदा वकपिरगा पोतु लोबी हाइबो वहाय मुसु पाइबी अदुदे कोइदि खितंग नुंगाइतदे यारगनी सुकुंबा मोइसिंगु तंदी खितंग पामनी था असी कुनमंगागी पुंग तरुक्तगी हौदना ओल काशा रोड तोंजई मरिलदा लंबी सेंबी दबगी मायोक्ता रोंगमई नगा यूथ ऑर्गेनाइजेशन मणिपुर अमदी ओल काशा रोड ड्राइवर्स यूनियन ना चथदुना लाकपा पुंग निफु निपानगे बन लेंगाकना मीटिंग चंगलगनी हाइवदगी अगस्त की तांग कुन फावबा खोंजंग हंदोकले हाइना रोंगमई नगा यूथ ऑर्गेनाइजेशन मणिपुर RNYOM गे सेक्रेटरी जनरल रिपुई लान पामैना फोंदोक्रे ngasi मणिपुर प्रेस क्लब ता पांगथोकिबा पाउमी सिंगा उनबदा महाकना हाई लंबी फत्तबगी मतंगदा वर्क्स मिनिस्टर हिल्स एरिया कमिटी की चेयरमैन अमदी नेशनल हाईवे सर्विलेंस कमिटी गा RYNOM गा वारी सानरबा मतुंगदा लंबी असी अथुबा मतमदा सेमलगनी मसिगी दमक ड्रेनेज मैनेजमेंट जंगल क्लियरेंस अमदी पोर्ट होल रिपेयरिंग के थबक सिंग पाइखटपा हौरगनी हाइना थाजबा पिरकपदगे बन असी हंदोकपनी करिगुम्बा हाइरिबा वाफम असी लेंगाकना थबकता ओंथोकत्रबदे करी तौगदबगे हाइबदु ऑर्गेनाइजेशन असिना अगस्त 19 खनगनी हाइखे That 25 July da Tongzai Marine Road All Kasa Road haina su khangnaba lambi sida lambi thong se fazana phibam se yadre haibagi government bu sembiro maintenance work repairing work se fazan sembiro haibagi matangda chakaban se 48 hours chathakibani adu chathakiba matang sida honorable work minister amasung honorable chairman HAC Hills Area Committee yauna hariba Rongmai Naga Youth Organization Manipur amasung National Highway Surveillance Committee adagi supporter mayam ka ngasi talk se sathare discussion sathare matam khara gi tabak niri bagi masung request tabagi suspension tobiyo haibagi ama laibani na akoi August date 20 phawada hauji ki sakaban se suspension laira aduga date 20 gi manung sida another round work minister yauna talk tawkhigani adugi result gi matung ina ban se Zakaban ase mathang chathasira natragana call off tawsira have the decide tawri Chahi khudingi Manipur Students Federation Manipur ge mahiroi singi damak mapung oina leiriba lup asibo lamjing lamtak piramba laikhidraba athoba pebam chitaranjan mangang afasfa lisinga maga chamapan yangkai nipan lautuknanaba thawai thakiba numitpu Students Martyrdom Day haina पांगथोक्तुना लाकपगुम हंदकसु 19 सुबा स्टूडेंट्स मार्टियरडम डे अगस्त 13 पांगथोक्लगनी हाइना MSF की प्रेसिडेंट खांगेम्बम विद्यासागरना खुदयेंग पीदुना थादोरकपा चेरोल अमना हाइरे चेरोल असिना मखा तारदुना थौरम असी अयुक पुंग मंगादगी क्वाकटेल द लैबा MSF की हेडक्वार्टर दा याकाइरोल सक्तुना हौदोकपगा लोइनना अथौबा असिगे पोंगनाफम लमदम क्वाकटेल तखेल लेकाई ग्राउंडा अथौबगी फोटोदा मियाम अमदे महिरोई सिंह पुन्ना हेकट लेकट तमलबा मतुंगदा मियामगी ओइबा वा ngang khongchat ama thangmaiban thau ground fawba chatuna mefam amasu pangthokani haire miyam gi damak thawaina pontha pikraba athoba asigi ningsing thoram pangthokpada lamdam asigi miyamna mateng tawbata natana saruk yabiduna athoba asina pamjaramba hingbagi hak mapung faba fana fangba aki akhang leitaba khunai ama oinanaba aikhoi amata oina warep lawina si haire अथौबा असिबु इकाई खुमनबा उत्पा ओइना नुमिदांगी मतमदा युमथोंग खुदिंगदा मैरा अमममसु कपिननबा चेरोल असिदा पल्ले मणिपुरदा लैरिबा VDF सिंगना मतम कयागी ममांगदगी मखोइना तालिबा डिमांड कैबिनेट मिफमदा लेंगाकना पीदे हाइदुना BDF सिंगना ड्यूटी तौखिदबा अदुगी खोंजंग अमा ओइना जिरिबाम डिस्ट्रिक्ट असिदा लैरिबा BDF सिंगना सरुक यादुना खोंजंग चंगसिनख्रे ngarang dagi hoduna changsin kiba khongjang asina maram oiduna jiribam da leiriba BDF chaniga marifu marina makhoigi mathau tawba lepkhre masigi matangda aikhoigi paumina chatuna yengsiluba matamda jiribam district BDF welfare association ge secretary L Santazitna phongdorakpada
Tha asigi kunmathoida famkiba state asigi cabinet mifamda BDF Singi maru oiba demand pidabana maram oiraga Manipurda leiriba BDF singna pendabadagi arm down pen down lauthokibada Jiribam district tasu ngarang numidang pung taruk tagi khongjang asida saruk yaba oina sintha leptuna saruk yabani haina phongdorakhi Okibadet 21 da pagi Manipur cabinet ta lawgiba decision amana pagi BDF ki maru oiba pagi salary hingat pi haiba demand do government na khana biraktu maramna BDF na ngasi amdan pendon lo ki khongjang ma chinsen ba hokre masigi iroi na Jiribam district su all Manipur BDF welfare na 16 district makta amdan pendon tongbi lo ko wareta koi sumarang midang pung taruk tagi Jiribam district le BDF dima amdan pendon sanction soja gora se do मैम कोई खाना मिलगा कोई दायित्व तो पुनः लो मिलगा कोई थरुक जमने ने कोई मिलने से Manipur lenga ki thomi sinmi amasung pensioner singi amatangairaba apex body joint administrative council of amtuk amasung amjiogi saruk ama oiriba all Manipur trade union council amtuk haibasi labor lona konsinba Manipur lenga ki thomi sinmi amadi pensioner sing tagi oiba achoba body amani amade matam matam gi oiba thomi sinmi amasung pensioner singi yaifananaba amasung lengak asibu chalaibada Soida ngam tanan bagi damak English amaga chamapan futara dagi hauna honaduna ngasi fawba laklibani adubu laibak thibadi ngasi mak thoklakliba All Manipur Trade Union Council amtuk haibasi JSC of amtuk amasung amjiogi component amanate haiba amtuk asi labor department ta register taunanaba honaram labani adubu JSC of amtuk amasung amjiogi component ama oiriba amtukna matam chana objection Tauho badagi register tauba ngamkidrabani haire aduna asigumba sengna laizariba Manipur lengak ki thomi sinmi amasung pensioner ge oiba loop asibo imitation taunna ba honaragliba amtukna All Manipur Trade Union Council haire basi hongdok pinana ba apel tawjare makhatana JSC of amtuk amasung amjiobu mamutana Khangbinana bagidamak Senjanthonggi veterinary office complex ta lairiba council ge temporary office ta lakpiduna khana nainaminasi haiba sisu thamjari haina cherol asina makhatari Azadi ka Amrit Mahotsav Power Listingani Nifutaret ki Makhada Ministry of Power amade Ministry of New Renewable Energy Government of India amade Government of Manipur anin sinduna Bishnupur district ke Kwaksify Mamang Community Hall da Power at 247 ge Thauramama pangthokre Thauramaduda Saruk Yakiba Education Law and Legislative Affairs Minister T.S. Basantana Lisingani Taramari ki matung Narendra Modi na Prime Minister oirakpadagi India ge khungang lakh tara nipan henbada mai pikre hauzik aikhoi ge mai matik chana leire aduba aikhoina mai cheksinna sizinasi haike mahakna makha tana Manipur dasu Chief Minister N Biren ge lamjing makha da BJP na majority amade atai party kaya na mapungfana sagotuna chawkhat thaurangda khumang chawsili thauramaduda oinam AC ge MLA I Nalini Nasu Mai Likna Amadi Niyom Chumna Sizanaba Wafam Thamke Nachau Jila Parisad Member TH Dilip Pradhan Thaudam Ahanbe DCL Bikram DFO Rebecca Chanu MSP DCL Ge General Manager L Joy Kumar District Level Officer Singsu Sarugyake Tungda Tongan Ba Film Renewable Energy Consumer Right Amade Village Electrification na Chingba Kayamiyam da Utki India की development pattern से last 67 years है तारे अभी before Prime Minister Narendra Modi जी ना Prime Minister कोई दिन ऐसा toilets की दिवम मई दिवम हर वो basic कोई लंबी थोंगी वालों any kasi layer masu development से layer masu अभी की मते public का अभी remote area का what layer में मसी honorable Prime Minister श्री नरेंद्र मोदी जी ना Prime Minister मतुंगा 2014 मतुंगा दी more than 18 lakh villages से मई खना लिया
अदो होजिति मई फंगदो विलेज से लेते हरी है स्टोर्स एंबुलेंसिंग 2.0 सरकार से याना अखोई सीरियस होना प्रजा मयाम की नमकता अखोई मणिपुर की नमकता थोड़ा थोड़ा से याम सिंसियरली एंड ऑनेस्टली तौबया दी है जना जिरीबाम डिस्ट्रिक्ट की ओइनसु बापुपरादा लैबा JMC की ऑडिटोरियम हॉल दा डिस्ट्रिक्ट एडमिनिस्ट्रेशन जिरीबाम अमदी MSPDCL जिरीबाम अनीना खुत्समनदुना पावर एट 2047 गे थौरम पांगथोखरे थौरम अदुदा जिरीबाम डिस्ट्रिक्ट की डेप्यूटी कमिश्नर W मलेंगानबा चेंगलै जिरी कॉलेज के प्रिंसिपल डॉक्टर TH रंधोनी अमदे जिरीबाम म्युनिसिपल काउंसिल के चेयरपर्सन S सांतिना सरुग्याखे थौरम अदुदा जिरीबाम MSPDCL की माइकेदगी बेनिफिशियरी कुंथ्रादा स्विच बोर्ड अमदी बल्ब सिंह खुसिनके थौरम असिगा मरी लेनना DC W मलेंगानबा चेंगलैना हाइखिबदा मियामना मई सिजनबा मतमदा वैल्यू लेना सिजनसी जिरीबाम डिस्ट्रिक्ट की ओइना इमुंग लिसिंग मापन चतुक्ति मई फंगहनख्रे इमुंग चनिगा मरिफो मंगादा मई फंगद्रिबा असिसु फंगहनबा पांदम थमली लोइनना मीटर पांद्रबा युम सिंगदा मीटर पालहनबगे वाफमसु फोंदोके मई से फंगबसी फंगद्रकांदा कई तब नमगे कोई खांगेबा फोन रिचार्ज तौबदा टेलीविजन दा इलेक्ट्रिक चटको एनीथिंग दा कोई नमसे ओनली व्हेन मई लात्रकांदा कोई मई इंपोर्टेंस कोई खांगेबा अतन मई से याम वैल्यू लेना तौबगदबनी अदुगा कोई डिस्ट्रिक्ट दा 9600 कुंबा हाउस होल्ड दी इलेक्ट्रिफाइड तौखरबनी अदुना हॉब्जेक्ट कोई की डिस्ट्रिक्ट की पंदम मोनेटी 285 कुंबा इलेक्ट्रिफाइड तौद्रि हाउस होल्ड लेनी असी अथुबदा कोई इलेक्ट्रिफिकेशन इलेक्ट्रिक कनेक्शन पीबा अदुगा प्रीपेड मीटर पानद्रिबा हाउस होल्ड दिस अथुबदा प्रीपेड मीटर पानबा मशीन कोई की डिस्ट्रिक्ट एडमिनिस्ट्रेशन को एमएसपीडीसी कुन्ना कोई एक्सेस तौबदा पंदम आजादी का अमृत महोत्सव की सरुक अमा ओइना पावर एट 2047 की मखादा बिजली महोत्सव अमदे उजाला दिवस थौरम सेनापति की मल्टीपर्पज हॉल दसु पांगथोखरे थौरम अदुदा सेनापति की ADM HL जैन पावर मिनिस्ट्री के ऑफिशियल सिंह MNRE SDO DLO CSO सिंह के चेयरमैन अमसुंग सेक्रेटरी सिंह अमदी महिरोय सिंह ना सरुक याके थौरम अदुदा डिपार्टमेंट असिना पाइखटलिबा प्रोजेक्ट सिंह मियामदा फिल्म ओइना काप्तुना उठके थौरम असिगा मरी लेनना सेनापति के डेप्यूटी कमिश्नर महेश चौधरी ना मई के अवाबा मायोक नरिबा डिस्ट्रिक्ट असिदा मई मरांग कायना फंगहनबगी दमक थागतबा फोंदोके अमदे खुंजा सिंहनसु डिपार्टमेंट असिना पाइखटलकबा थबक थौरम सिंहदा मतेंग पांगनबसु हाइके ngarang आजादी का अमृत महोत्सव के मनुंग चन्ना डिस्ट्रिक्ट एडमिनिस्ट्रेशन कामजोंगना बिजली महोत्सव अमदे उजाला दिवस कामजोंग डिस्ट्रिक्ट के कासोंग खुलेन के मनुंग चन्ना लैबा खमलांग विलेज ता पांगथोखरे थौरम अदु मिनिस्ट्री ऑफ पावर मिनिस्ट्री ऑफ न्यू एंड रिन्यूएबल एनर्जी गवर्नमेंट ऑफ मणिपुर अमदे MSPDCL ना सिंधुना पांगथोखेबनी थौरम अदुदा खुंजा चामा हेनबन सरुक याखे थौरम अदुदा ADC उख्रुलगी हानगी EMN वुंगरयो ADC उख्रुलगी हानगी मेंबर S थोता सेंग कामजोंगी DC पीटर रांग नामई अमदे कासोंग खुलेनगी SDO दुनादो सिंगसु सरुक याखे कामजोंगी DC पीटर रांग नामई ना हाइकिबदा थौरम असिना मियामदा मई असिना मियोइबगी पुंसिदा कयाम मरु ओइबगे हाइबदुगे मतंगदा हेना खंगहलगनी हाइके मणिपुर स्टेट लीगल सर्विसेज अथॉरिटी की मीटिंग मखादा डिस्ट्रिक्ट लीगल सर्विसेज अथॉरिटी चांडिल नसिंदुना कंसल्टेटिव कम प्री लोक अदालत मीटिंग हाइबा हिरमदा लागलिबा अगस्त के तांग 13 पांगथोकदौरिबा नेशनल लोक अदालत असिगे मांगोइनना मिफम अमा पांगथोखरे मिफम अदु चांडल के चीफ जुडिशियल मजिस्ट्रेट के कोर्ट कॉम्प्लेक्स ता पांगथोकपनी मिफम अदुदा डिस्ट्रिक्ट लीगल सर्विसेज अथॉरिटी चांडल के सेक्रेटरी किमनेगा किपगन डिस्ट्रिक्ट स्टेक होल्डर सिंह पैनल एडवोकेट सिंह PLV सिंह अमदे DLSA के स्टाफ सिंह ना सरुग्याखे
mifam pre-litigation semba panduna leiba thabak sing amadi National Lok Adalat ka mari leinaba singi review tauba oina pangthok pani hairi Mayai kaba chinjak ki chaitheng kaya asi muthananaba Kanglei Peoples Against Narcotics and Psychotropic Substances Kanglei Panas na honaringai cherak asida chatliba tha asige tang kuntaruk amadi kuntareta lilongge tongan ba mafam singda Thobal District Council ge mideng makhada Lilong Council na drive chathabada nupi macha ama yauna mayai kaba chinjak Charuraga tholakpada miwai tara fagatle haina Kanglei Panas ke Secretary Publicity Ali Wangna khudeng piduna Thadorakpa Cherol Asida Palle Fagalaba Mioi Singh Adu Lub Asige Mayai Loishangda Imung Manunga Tanaduna Rehabilitation Center Singda Thakre Hari Lamda Masida Nomagi Mayai Kaba Chinjakna Nupa Nupi Khaidana Chaitheng Pirakpa Leptabana Tungi Punsida Kari Oirakani Haina Mipaiba Oklakle Maramaduna Lamda Masida Laiminariba Kanglop Furup Club Organization Amadi Laingaka Punna Kutsamnaduna Akanba Kongjang Changsinba Mathau Tarakle Haina Cherol Asina Makhatari Kaisamthong Moirang Ningthau Leirakta Leiba Thongam Dhanabir Allies Bobina Hokiba July Kulhumdoida Masagi Anaba Amadagi Leikhidabada The United All Communities Social Uplifters Kanglaipak UNACSU na thamoy shokna nungaitaba phongdorakle amade imung manunggi awabadasu saruk yari haina UNACSU na phongdorakle New Chekonda Laiba Lob Asige Loishangda Lob Asige Thomi Singna Minat Ani Tumina Leptana Laikhidraba Thawaina Ingna Chikna Mapugi Laikolda Lairuna Naba Thoni Zaki Haina Lob Asina Thadorpa Cherol Amana phongdorakle Pachoi ACG Manung Channa Taubung Khokta Leiba Ngasekpam Achauna Haukhiba July Kunmarida Leikhidabada Communist Party of India CPI Pachoina Awaba Phongdorakli CPI Pachoi Local na Sinduna Leikhidrabagi Yumda Ngarang Pangthokiba Mifam Amada Leikhidrabagi Mafamda Ikai Kumnabaga Loinana Red Salute Piki Amade Minat Ani Tumina Leptuna Awaba Phongdoke Laikhidraba en Achauna Hinglingaida Party ki iho kayada saruk yakiba kaya mifam aduda ningsingki loinana imung manunggi awabadaso saruk yari haina CPI Patsoina Thadorakpa Cherol Amana Phongdorakle District Veterinary Office Imphal East ki makhada Hingang Veterinary Hospital na sinduna awang potsangbam khunauge akoibada leiriba Khungang Singge Sa Sansingda FMD Hairiba Laina Asi Muthananaba Hida Kapthokre Dr. Nongthobam Gandhi na Phongdokibada Animal and Husbandry Minister na Hodokiba Thausilge Makhada Tha Asige Maridagi Hoduna Sa Sanda Hida Kapagi Thabak Asi Satharakibani Mahangna Haikibada Sa Sanda Toina Naganba Food and Mouth Disease Haiba Laina Asidagi Ngakthoknanaba Manipur ge District Khuding Makta Hida Kapthokpage Thabak Asi Paikhatli Amadi Hui Loiriba Mapu Singi Apam Bagi Matung Inna Anti-Rabies ki Hidaksu Kapthokli Haiki Federal Students Organization Kanglaipak Fesok Imphal East District Council Biramangol College ta Fesok ki District Council Asi Ngasi Ngarang Semle Haina Fesok ki Secretary Publicity Sanasam Pritina Thadorakpa Cherol Asida Palle Numid Asida District Council Asiki President W. Lanchenba Vice President NJ Kuman Nganba General Secretary T.H. Gibson Amade Finance Secretary T. Roshan Loinana Atay Thau Pugadaba Singna Wasak Laubage Achamba Thauram Amasu Pangtokhe Afaba Education Amadi Awanba Education Amage Manglanda Fesoki Thabak Thauram Singh Masa Loishang Singh Asiga Loinana Changsinba Ngamgani Haina Cherola Sina Makhatari Sairengba Singge Apunba Lop Sal Manipurna Chahi Khudinge Piduna Lakpa Chahi ki Sairengba Lifetime Achievement Lyricist of the Year Lisingani Kunithoi Saknairaba Isai Mayek Iba Laishram Nabachandra Wangkhei Thangjam Leirak Amade Khurai Larik Yengbam Lekai de Leiba Ngairangbam Munindro Anida Piragani Haina Salgi Publicity Secretary Okendro Khudungbam na Thadorakpa Cherol Amana Phongdorakle
Cherol asina hairibade chahi lisingani kunithoi asigi saisakpa Lifetime Achievement Singer of the Year lisingani kunithoi asi saknairaba saisakpa amadi saipanba lalambung imoda piragani sel Sakhangche inafi amadi memento yauba award asi lagliba August ki tarik kulhumdoida pangthokadaba sal gi taranithoi suba mapokumon thoramda yenthokani August ki tarik kulhumdoi asida chahi khudingi pangthoktuna lakpa sairengba singge numita doneshwar konsamna khoiri langba saitharol tarahumdoi suba isai mayeke lairik fongbaga loina lamdam siga sagnairaba saisakpi Saisakpa Singna Saruk Yaduna Isai Nongmaigi Thoramso Pangthokani All India Radio AIR Imphal Sakhanglaba Isai Mayek Iba Singge Loop Oiriba Salgi Thoram Sida Matam Isaibu Nukshiba Pamba Amadi Isai Mayek Iriba Kuding Magna Numit Asida Saruk Yananaba Apel Torakli State Asigi Oina Haukiba Pung Kunmarida Central Armed Police Force CAPF personnel ama yauraga punna mioi marifu taret positive oikre mioi ani siba yaukre COVID-19 command control room dagi thadorakpa report amagi matung inna hokiba pung kunmarida nupa yangkhai taret amasung nupi kunmapan loinna Central Armed Police Force CAPF tagi personnel ama yauraga punna mioi marifu taret positive oiba yaukre hauzik fawada punna mioi lising aniga Chamaga Kunipan Laikidre, State Asiki Oina, Hauzik Fawada, Mioi Lag Ama Lising Kuntra Nipanga, Chanipanga, Supna Mapan Positive Oikre, Masigi Manungda, Mioi Lag Ama Lising Kuntra Mangaga, Humfuga Tarukna recovered Taubangam Kre, active case ta Mioi Chatru Katara Manga Lady, recovery rate Nachada, Maudranipan, Daspik Shuno Anini. Lagliba August Kuntaruktagi Kuntra Fauba Pangthokadoriba Ahanba State Olympic Games Kidamag Kakching District ki Archery ki trial selection tha asigi kunipan ki ayuk pung tarukta taba matamdagi hauduna Langmaidong Playground da pangthoklagani Indian Round Compound amadi recurve ki nupi amadi nupa sanaroi singna trial selection asida saruk yananaba District Archery Association na khanghalakle District Football Association Moirangi Miding Makhada District Football League 3rd Division Football Lagliba August Taretage Bishnupur District ki Manung Chanba Moirangda Leiba Laikhidraba Hemam Nilamani Singh Ngangkha Lampak Grounda Hauragani Tournament Asiki Damak Sanaroi Singna Assistant Secretary KSI Raja Singh Dage Form Launanaba Khanghalakle Amade Form Thazilakbagi Aroiba Numina Lagliba August Marida Oigani Matam Kharagi Oina DFA ge Office Hariba Ground Asida Oigani Hari Loisilakpada Maroiba Paw Mukhana Chahi khara asida wari sanaduna lal haulok singge waroi sin purangna bahonari haina Chief Minister N Birena Phongokre Manipur Legislative Assembly na ngasi apunba lupa crore lising chatre humfurom ke senfam pass saukre Chief Minister na Imphal yauna mafam ahum da pangthokadaba Duran Cup ki trophy singge maikhum hangdokre Afasfana Manipur da lalhobagi irang nemtha hanbang amloi haina MHRC ki acting chairperson Khaidem Manina haikre Amadi Haukiba Pung Kudmarida Manipur ge oina COVID-19 ge anauba case marifu taret thingnakre asiba ani yaukre Poni TV ki numidangi pau mideng tabiri basingbu kanana bayathang nijari pinabirasi